Houjik State asida popular leingak ama leitrabanina Mamangi Leingakna Appoint Touramba political post sing Makha Tana Leipham Thokte posting ase pairaiba sing athubada louthokpham haina MPCC ki legal department ki Vice Chairman Rabi Khan phongdorakli hiramasiga mari lainana MPCC ki legal department na sinduna ngasi Congress bhavan da pangthokpa paugi mifam amada wafam ase phongdokladuna Rabi Khan hai mamang thagi tang tarahumdoida popular leingak muntatuna State asida President's role thamlakli President's role leirabanina Mamangi leingakta Minister Oiramba Singh Houjik Minister Oidre MLA Oiba khakta ngairi Leingak leitrabanina Mamangi leingakna Appoint Touramba political post Singh haibade Advocate General ki post LDA Chairman ki post amade Manipur State Minority Commission ki Chairman ki post na chingba Singh ase Makha Tana Leipham Thokte bani adubung asi fawba Advocate General yauna political post Singh adumak leiba ki mami tari masi louthokpham thokpani Houjik hinglaga leiriba political post kunmanga romgi chanaba thabak Singh laukanaba ngasi Governor da memorandum ama pisinkre haina so mahangna makha taki ngasi dagi sahi khre mamangda 2017 dagi ngasi bawba sahi nipan bawba se manipur prada justice phangandaba magi political BJP ki alliance natraga BJP ke support toba natraga di atopa misam praja sing right matpa oiba se ngasi di president rule ki matam si dadi misam khuding mak entire mi la kun ga tare nipan kuntha se si magi matik saba corruption da sattabi political alliance sattabi da appointment tauba natragana lauthokpa khudingma taubi yo haibu ngasi print electronic media mamang da su representation aduga loina na ekhoi mya mamang da thamjabani aduga ngasi dagi ekhoi houjok laiba manipur gi tangdu leita da phibam sida ekhoi kangrup khudingma group khudingma na jat bijat ki na thra political party ki khenaba tongan thamnare harga manipur leingakta achungba afaba thok ama aduga santi level lamdam ama oiminna